mayam punamak haying thangja korong numitri wakjing gitara nithoi ni panba korong numit taba nina imoinu imagi irat thawni rol gi matangda muk khangminarasi ahanba maktada aigi viewers mayambu aigi YouTube channel asida aina mayambu taramna okjari aigi viewers mayamna aigi YouTube channel asibu like share amasung subscribe tobiduna aibu thawna hapkat piwagi damak mayambu aina hanna thagachari maitai aikhoigi ipa ipu ahal lamal oja guru singna thambiramba kayasi mangkhidanaba hotnaba tangai phade kanglei maitai aikhoigi pari purigi oiba amasung amailongi oiba kayasi mangkhidanaba amasung malemda leiriba maitai macha kanglei cha khudingma khangminasi yokhatminasi haiduna aina oja guru singdagi tanjarakpa phangjarakpa khangjarakpa kaya asibu mayamgi mafamda thamjaba yaba khara thamjage aina yamna khangi haibagi wafamdi nachade aigi pandamdi maitai macha kanglei chai koigi ipa ipu oja guru maichau maino akhang ai kayana tunggi charol surol singi damak thambiramba kaya asi mangkhidanaba khak pandam thamduna mayamgi mafamda thamjabani phongdokjabani asida aina mayamgi mafamda thamjariba kaya asida soikiba lankiba wahai karal chatkiba hairoidaba haikhiba haigadabana haihodabana chingba kaya yaurabasu maitai macha kanglei cha amani khallaga ngakpiyu haina aina mayamgi mafamda hanna khurumjari adudi khangminasi imoinu ima ahong achaubi irat thawnirolgi matangda ima ibema imoinu ahong achaubi phunga maining phambibu namu taipang yumthong khudingda wakching thagi pankhalakpa tarani thoini panbasi handaki thangja koro numitki thabanda irat thawni pakthokchaduna thawjal heibi imoinu imabu thawgaljawa handaki lagliba thangja koro numit haibadi January tha asigi tang 12 da wakchingi tarani thoini panbada imoinu imagi irat thawnigi numit thokle maram asi leibana viewers mayamgi demand leibana amukka hanna ngasi imoinu imagi irat thawnigi oiba video blog asi English mayekta lona mayek maitai mayek lol oina thangachabani asida asoi aral kaya yaurabasu mayamna ngakpigani namu taipang yumthong khudingi ingkol chaigol nungda hauba hai lei mana masing yansang napi singbina chingba hetuna sengna chamthokcha duna aten pot ani semgadabani karigumbada ingkoldagi phangba watlabasu kaithel-dagi leiraga katlabasu yaya atel pot ani adu laining thau sanamahida ama khunga lairogi lairembi imoinu imada ama thagadabani katgadabani nahai nasengi damak tairel pongphaina laija isingda luptuna nahai rol sonduna atel pot singdu kitok haidok sendok chagadabani adudi atel pot sembagi matangdasu khara chawrakna khangminasi changbi lagi lato namada king thoiding hai lei kabok athum ahauna chingba mana masing yensang napi thum morok thau maroi marang lapoi lapang chang thokpa ama haigru haining pan manau sing manau yaingang manau hai manam naiba asina chingba yauna athel pot ani chap manana semgadabani
lemlei nga katke hairabadi sareng oina katlo sareng katpagi maramdi nahal nong chimu khoyum asiba singkap thakta chongbada sareng yangba pokhido sareng yangba kaubana lemlei ngachang ningthau oikhido maram asi leibana lemlei nga katke hairabadi sareng oina katkadabaniye athel pot lemlei nga na chingba khudingma nahai naseng naba nahai rol chu mayamda mayam khangminasi nahai rol laisol gi amu khangminarasi mayam haige yoiga menga yaiga thauri thauya langbu thauri thautin langbu thauri thaba pongthau tami thaba mabu lalnangde namit pongthau tami namit mabu lalnangde yawa kongkhang sagi pongthau mathang pijage kumja palo thauge nongja palo thauge nganare tenare nahal nong mongba tudeng nong khongdeng nonggi thauri thauya langbu thauri thaba pongthau tami thaba mabu lalnangde namit pongthau tami namit mabu lalnangde tinchengो laichengo panarasi nganarasi tenarasi hai ha yeng amuk khangminarasi phunga lairu chak thaba chak takpagi matangdasu imungi haibadi yumgi miyoi singna khurumjagani aduga khurumba loiraga lainingthau sanamahi amadi phunga lairembi imoinu imada katliba athel pot singdu lauthok kaithoklaga sem saduna yensang mathel lukoi thongani thongba loiraga chak adu tara lukoi semduna phunga lairuda chakha tamgani lainthau sanamahi dadi chakha tamlaroya lainthau dadi maichangba pot katna katpa yade ya amuk khangminarasi chakha tambada changgadaba pochang su chaurakpa chakluk ama ising hapa chapu ama hairuk tanga pana tanga maira mekruk thongliba yensang mathel khara khara chakha tamgani chakha tambada imoinu ima ahong achau bigi mingkhai rol songadabani adudi amuk khangminarasi imoinu imagi mingkhai rolgi matang dasu hey ima imoinu ahong achaubi phunga maining phambi leisirel leipun leimarel sayon oiribi achi tattabi arai kangdabi tara chakning khakna chaksaubi wanglei yening khakna yensaubi wael wangam thaurang thaukubi huyel lalchang lal ngambi hipokpi yaipokpi hireima yaireima hikubi yaikubi yaisana kauna minglen mingkhaibi laima taret sayon langonbi ayuk cara nongdambi numidang cara nongkhaibi taipang nauyok naukonbi he ima imoinu ahong achaubi nanaina tara mathel lukoina hayang lairam tamjariye saning yapam oibiyu lengsin biyu loksin biyu hey ima nganglo nakhong khada malim laisa laipai nana khurumjari ima asumna imung manunggi miyoi mayamna phunga maining phambi imoinu ima ahong achaubida chakha tamjaduna khurumjawa mayamna yaifaba nungaiba wata padaba nungaibada nungaiba mathol kana nungaiba punsi nungsangba tekka kaidaba gi yaifa thaujal nijawa aduba thongliba yensang mathel lukoidu mayam harauna chaminagadabni chindamminagadabaniya
ngasi gi oinadi matang asida aigi video blog asi loisinjarage asigumba khangbada yamna kanaraba pari puri gi oiba ipa ipuna thambiraba mayam asi mayam ama leiri atai di aigi makha tatharakpa video blog ta oina khangminarasi imoinu imagi thaujandagi mayam punamak yaiphaminaba oirasi yaipare hayum sidaba mapu kuru sidaba